Good evening, Northeast Window meeting tabiriba mayam punamakpu taramna okchari. Ngasi Imphal da phongkiba naharol thodang pausegi. Pauche da yauba pauseng pathokchari. Ahanbada local news pathokchari. Yumnam Khemchan BJP Legislative Party gi leader oina khankre. CM oina wasak lauragani. Govindasna home pairagani. Deputy CM ani leiraba yai. Yumnam Khemchan gi liching makada Manipur gi Irang asi Waroishan Puraklagani Tazai Haina, Toksom Radeshyamna Fondokre, Singzamai Kendragi Miyamna, Yumnam Lekai de Leva, Khemchangi Mayumda Laktuna, Harau Nungaiba Pondokre. En Birena Luchingbal Engagda Cabinet ki Minister gi Fampai Kiva Singzamai Kendra gi MLA, Yumnam Khemchan Singhabu, BJP gi Legislative Party gi Luchingba Oina Khankre. Ngasi New Delhi da leiba BJP ki headquarter da pangthokiba National Democratic Alliance Manipur gi MLA Singhi Oiba mifam pangthoktuna Yumnam Khemchan bu BJP gi Legislative Party gi leader oina amata oina yanaduna khankibani. Ingsok lising aniga taratareta pangthokiba Manipur Legislative Assembly da Singzamai Assembly Constituency da BJP tiketa Assembly election mai paktuna Manipur State Assembly gi Speaker oiramlaba matung haukiba lising aniga kunithoi da pangthokiba State Assembly Mikhal da amuk hanna BJP tiketa mai paktuna N Birena Luchingba matam adugi leingak aduda Cabinet Minister gi Fampaiduna Municipal Administration and Housing Development, Rural Development and Panchayati Raj amasung Education gi portfolio su hana pairamlaba miyoi amani. Ngasi Yumnam Khemchan bu Legislative Party gi luchingba oina khankiba asina lakadoriba anoba popular government asida mahakna sungsoi shoidana Chief Minister gi Fampairagani hauzik phawbagi oina karamba matamda Yumnam Khemchana Manipur gi Chief Minister oina wasak lauragani haina official oina lauthokpa leitrabasu mahakpu Manipur gi Lok Bhavan da Chief Minister gi wasak launanabagi sem saba hokre. Press na phangba thazaba yaba source amagi matung ina National BJP leader Singi Maikaidagi lakadoriba Yumnam Khemchana luchingba Manipur gi anoba lengak asida Deputy Chief Minister from Miyoi Anida Piningbagi apamba lei hairi. Deputy Chief Minister gi Farm asi 𝐋𝐢𝐯𝐞 MLA Singi Marakta amata oina hanagi Cabinet Minister BJP gi Nemcha Kipken amadi BJP gi Alliance oina chatminariba Naga People's Front NPF ki MLA ama oiraba yai hairi. Hauzik phawbagi oina NPF ki leiriba MLA Singi Marakta kanabu Deputy CM gi Fampaigani haina official oina lauthokpa leitrabasu athuba matamda Deputy Chief Minister kanana pairagani haibadu party asigi maikaidigi official oina lauthoklagani hairi. Asigi mathakta lakadoriba anoba Manipur government asida punna MLA manga Cabinet Minister gi Fampainanabagi kannaba haukre hairi. Cabinet Minister gi Fampaigadoriba MLA manga adugi manungda hanagi Chief Minister N Birenga nagna loinaduna lakiba Bisnupur Kendra gi kayarak hanna Mikhal mai paktuna tungan ba Chief Minister gi makada Cabinet Minister gi Fampairam laba Govindas Konthozamsu yauri. Magna lakadoriba Yumnam Khemchana luchingba anauba government Home Minister gi Fampairagani haina pauge source amana hairi. Panba yabadi Manipur thokliba crisis asina maram oiduna haukiba chahi listing aniga kunmanga gi February 8 da N Biren Chief Minister from thadokibadagi India lengakna Manipur State Assembly bu animated suspension thamduna lakibani panba yabadi haukiba thangza numita BJP Central Leader singna Manipur gi leiriba kuki mitai amadi naga sing yauna NDA gi MLA sing Delhi da Laknanaba saman taurakpadagi Manipur gi BJP, NPF, NPP amadi Independent MLA punamak Delhi da tongan ba flight tongduna changkibani. Haukiba tha mari asida BJP Central Leader singna Manipur da thamliba President rule asi lautoktuna anoba luchingba amagi makada popular government ama semna nabagidamak kayarak hanna BJP meitai amasung 𝐋𝐢𝐯𝐞 MLA sing tongan ba unabata natana muknaduna leiriba nakal anibu amata oina unakibasu leikre asigi mathakta BJP gi
ꯃꯄꯥꯡ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ NPF ꯑꯃꯗꯤ NPPꯒꯤ MLAꯁꯤꯡꯒꯁꯨ ꯎꯅꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 16ꯗ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯝꯂꯤꯕ PR ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯄꯥꯏꯈꯠꯂꯛꯈꯤꯕ ꯊꯧꯔꯥꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯈꯨꯠꯌꯦꯛ ꯄꯤꯅꯔꯤꯕ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞ KNO ꯑꯃꯗꯤ UPNFꯅ ꯁꯤꯟꯗꯨꯅ ꯀꯨꯀꯤ MLA ꯑꯃꯗꯤ CSOꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝꯗ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯂꯦꯖꯤꯁꯂꯦꯆꯔ ꯌꯥꯎꯅ ꯌꯨꯇꯤꯒꯤ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯕ ꯅꯠꯇꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯗꯨꯗ ꯀꯨꯀꯤ ꯖꯣ MLAꯁꯤꯡ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯣꯛꯆꯣꯝ ꯔꯥꯖꯦꯁ꯭ꯌꯥꯝꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯌꯥꯝꯅ ꯀꯨꯏꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯥꯛꯄ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯄ ꯉꯝꯂꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯣꯠꯅꯔꯛꯄꯗꯒꯤꯅꯤ꯫ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯦꯟꯇꯔꯅ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯋꯥꯏꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯒꯅꯤ ꯊꯥꯖꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯋꯥꯏꯈꯦꯝꯆꯥꯟꯕꯨ BJP ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯑꯣꯏꯅ ꯈꯟꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯇꯥꯕꯗ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯤꯡꯖꯃꯩ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯈꯦꯝꯆꯥꯟꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯣꯝꯕꯨꯂꯥ ꯊꯥꯕ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯃꯒꯒꯤ ꯃꯔꯛꯇ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯗꯨꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯈꯦꯝꯆꯥꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯑꯃꯠꯇ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯑꯍꯣꯡꯕ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯅꯤ, ꯑꯔꯥꯟꯕ ꯌꯥꯗꯕ, ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯅ ꯈꯦꯝꯆꯥꯟꯕꯨ ꯁꯤꯡꯊꯥꯅꯈꯤ꯫ ꯌꯨꯅꯤꯌꯟ ꯕꯖꯦꯠꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯃꯤꯔꯥꯏ ꯑꯁꯥ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯀꯩꯁꯥꯝ-ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟꯗ ꯍꯟꯗꯛ NDA ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯊꯣꯔꯛꯈꯤꯕ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯃꯤꯔꯥꯏꯕ ꯕꯖꯦꯠꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯁꯥ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ-ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯆꯦꯝꯕꯔꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯋꯥꯡꯈꯦꯝ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ ꯀꯩꯁꯥꯝ-ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ BJPꯅ ꯂꯨꯆꯤꯡꯕ NDAꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯊꯣꯛꯈꯤꯕ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯕꯖꯦꯠꯅꯤ꯫ ꯕꯖꯦꯠ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯁ꯭ꯄꯦꯁꯦꯜ ꯄꯦꯀꯦꯖ ꯄꯤꯔꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯒꯤꯗꯃꯛ ꯑꯈꯟꯅꯕ ꯄꯦꯀꯦꯖ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯒ ꯏꯟꯗꯤꯌꯥꯅ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯕꯤꯀꯁꯤꯠ ꯚꯥꯔꯠ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯕꯖꯦꯠ ꯑꯁꯤ ꯌꯥꯝꯅ ꯇꯥꯌꯣꯟꯅꯕ ꯑꯃꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃꯗ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯑꯁꯤꯗ ꯕꯖꯦꯠ ꯑꯁꯤꯗ ꯃꯃꯤ ꯇꯥꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯔꯥꯏꯅ ꯂꯧꯏ, ꯃꯤꯔꯥꯏ ꯇꯥꯛꯄꯅꯤ꯫ ꯏꯟꯗꯤꯌా ꯂꯩꯉꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯕꯖꯦꯠ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯔꯤꯕ ꯏꯟꯀ꯭ꯂꯨꯁꯤꯚ ꯏꯟꯗꯤꯌꯥ, ꯑꯄꯨꯟꯕ ꯏꯟꯗꯤꯌꯥ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯄꯨꯝꯕ ꯃꯥꯡꯍꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ BJPꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯁꯦꯝꯗꯕ ꯍꯥꯏꯕꯁꯤ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯁꯤꯗ ꯃꯣꯠ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ BJPꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯗꯤ ꯁꯦꯝꯂꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯈꯣꯡꯒꯥꯎꯅꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯔꯝꯗꯤ ꯒꯕꯔꯅꯔꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3 ꯁꯨꯕ ꯁꯦꯁꯟ ꯁꯃꯟ ꯇꯧꯈꯤꯕ ꯑꯗꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯒꯕꯔꯅꯔꯅ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯅꯜ ꯑꯦꯟ ꯚꯣꯏꯗꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯂꯣꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 163ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤ ꯊꯥ 6 ꯀꯥꯟꯅꯔꯒ ꯐꯝꯒꯗꯕꯅꯤ꯫ ꯀꯧꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯒꯤ ꯃꯤꯐꯝ ꯑꯗꯨ ꯊꯥ 6 ꯍꯦꯟꯗꯣꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯕꯁꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯈꯣꯡꯒꯥꯎꯅꯕ ꯂꯩꯉꯥꯛ ꯑꯣꯏꯒꯅꯤ꯫ ꯂꯩꯉꯥꯛ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃꯗ ꯍꯟꯖꯤꯜꯍꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫
ꯗꯦꯜꯂꯤꯅ ꯄꯥꯝꯂꯒ ꯁꯦꯝꯂꯛꯄ ꯂꯩꯉꯥꯛ ꯑꯣꯏꯕꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯝꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤ ꯍꯥꯏꯅ ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯕꯨ ꯕꯤꯖꯦꯄꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯈꯟꯗꯨꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯂꯩꯔꯝꯕ ꯆꯌꯦꯠꯅꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯗꯨꯕꯨ ꯁꯦꯝꯂꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯗꯦꯜꯂꯤꯅ ꯄꯥꯝꯂꯒ ꯁꯦꯝꯂꯛꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯃꯤꯟꯅꯕ ꯇꯥꯔꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP 𝐋𝐢𝐯𝐞 𝐍𝐞𝐰𝐬 ꯋꯥꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯗꯦꯜꯂꯤꯗ ꯂꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ MP ꯕꯤꯃꯣꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯖꯦꯄꯤꯒꯤ MLA ꯁꯤꯡꯅ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯍꯛꯇꯨꯅ ꯂꯩꯍꯧꯔꯒꯗꯧꯔꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯥꯌꯣꯛꯇ ꯃꯈꯣꯏ ꯃꯁꯦꯜ ꯐꯝ ꯃꯨꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯂꯩꯉꯥꯛ ꯁꯦꯝꯅꯕꯒꯤꯗꯃꯛ ꯗꯦꯜꯂꯤꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯄꯒꯤ ꯗ꯭ꯔꯃꯥ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯅꯤ ꯊꯥꯖꯩ꯫ ꯍꯟꯗꯛ ꯁꯦꯝꯂꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯕꯤꯖꯦꯄꯤꯒꯤ ꯂꯩꯔꯤꯕ MLA ꯁꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯁꯦꯝꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯊꯝꯕ ꯄꯥꯝꯕꯒꯤ ꯁꯦꯝꯂꯛꯄꯅꯤ꯫ ꯃꯁꯤꯗꯤ ꯗꯦꯜꯂꯤꯗ ꯂꯧꯔꯛꯄ ꯋꯥꯔꯦꯞꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁꯦꯝꯂꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯕ ꯆꯤꯡꯅꯕ ꯐꯥꯎꯏ꯫ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯀꯗꯥꯏ ꯐꯥꯎꯕ ꯊꯕꯛ ꯇꯧꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯁꯤꯡ ꯄꯥꯊꯣꯛꯆꯔꯤ꯫ ꯆꯔꯥꯡꯅꯕ ꯃꯔꯛꯇ ꯂꯣꯛ ꯁꯚꯥꯗ MP 9 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯊꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯛ ꯁꯚꯥꯗ ꯉꯁꯤ ꯆꯔꯥꯡꯅꯕ ꯀꯌꯥ ꯂꯩꯔꯛꯇꯨꯅ ꯑꯣꯄꯣꯖꯤꯁꯟꯒꯤ MP 9 ꯃꯈꯥ ꯇꯥꯕ ꯁꯦꯁꯟꯁꯤꯡꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯕꯗ ꯀꯔꯤꯒꯤꯗꯃꯛ ꯑꯊꯤꯡꯕ ꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ MP ꯁꯤꯡꯅ USA ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃ ꯌꯥꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯎꯁꯇ ꯗꯤꯁꯀꯁꯟ ꯇꯧꯁꯤ ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯃꯃꯥꯡꯗ ꯑꯥꯔꯃꯤ ꯆꯤꯐ ꯑꯣꯏꯔꯝꯂꯕ MM ꯅꯔꯥꯕꯥꯅꯦꯒꯤ ꯄꯕ꯭ꯂꯤꯁ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯦꯃꯣꯔ ꯑꯃꯗ ꯌꯥꯎꯔꯝꯕ ꯑꯥꯔꯇꯤꯀꯜ ꯑꯃ ꯍꯥꯎꯁꯇ ꯄꯨꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯄꯨ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯕꯖꯦꯠ ꯁꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯔꯥꯖ꯭ꯌ ꯁꯚꯥꯗꯁꯨ ꯏꯟꯗꯣ-US ꯇ꯭ꯔꯦꯗ ꯗꯤꯜꯒꯤ ꯃꯇꯥꯡꯗ ꯁ꯭ꯂꯣꯒꯜ ꯀꯌꯥ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯇꯨꯅ ꯃꯔꯤꯛ ꯆꯨꯝꯕ ꯗꯤꯁꯀꯁꯟ ꯇꯧꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯗꯨꯗ ꯌꯥꯔꯛꯇꯕꯗꯤ ꯋꯥꯛ ꯑꯥꯎꯠ ꯐꯥꯎꯕ ꯇꯧꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯣꯛ ꯁꯚꯥꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯃꯣꯁꯟ ꯑꯣꯐ ꯊꯦꯡꯛꯁꯀꯤ ꯃꯇꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯅꯅꯕ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯤꯇꯥꯌꯔ ꯑꯥꯔꯃꯤ ꯆꯤꯐ ꯅꯔꯥꯕꯥꯅꯦꯒꯤ ꯃꯦꯃꯣꯔꯗ ꯏꯔꯝꯕ ꯑꯥꯔꯇꯤꯀꯜ ꯑꯃ ꯀꯣꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯆꯥꯏꯅꯥꯒꯤ ꯏꯟꯗꯤꯌꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯥꯔꯇꯤꯀꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯈꯠꯂꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯔꯤꯑꯦꯛꯁꯟ ꯑꯗꯨꯕꯨꯁꯨ ꯄꯟꯈꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄꯤꯈꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯏꯟꯗꯤꯌꯥꯅ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯌꯥꯎꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯦꯡꯂꯛꯄꯗ ꯆꯥꯏꯅꯥ ꯑꯃꯗꯤ US ꯀꯤ ꯃꯔꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯏꯁꯨ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯀꯨꯝꯖꯥ 2020ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯝꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯍꯥꯎꯁ ꯑꯗꯨꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯈꯤꯕ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯁꯥꯗ ꯇꯤꯅꯦꯇꯤꯅ ꯔꯥꯍꯨꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯦꯡꯁꯤꯜꯂꯒ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯍꯟꯈꯤꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯐꯥꯎꯕ ꯍꯥꯎꯁ ꯑꯗꯨ ꯑꯦꯗꯖꯣꯔꯟ ꯇꯧꯈꯤ꯫ ꯔꯥꯍꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯀꯗꯧꯔꯤꯕ ꯑꯥꯔꯇꯤꯀꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯍꯕꯨ ꯃꯔꯥꯜ ꯁꯤꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯎꯁꯇ ꯂꯩꯈꯤꯕ ꯑꯇꯣꯞꯄ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯥꯔꯝ ꯐꯣꯔꯁꯇ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯑꯃꯗꯤ ꯍꯥꯎꯁꯄꯨ ꯂꯥꯟꯅ ꯄꯨꯒꯗꯕ ꯋꯥꯐꯝ ꯑꯣꯏ ꯍꯥꯏꯅ ꯔꯥꯍꯨꯜꯕꯨ ꯃꯔꯥꯜ ꯁꯤꯈꯤ꯫ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯦꯅꯤꯌꯔ ꯂꯨꯆꯤꯡꯕ ꯖꯥꯏꯔꯥꯝ ꯔꯥꯃꯦꯁꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ USA ꯒꯤ ꯃꯔꯛꯇ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯈꯤꯗꯦ, USA ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯪꯕꯅꯤ꯫ ꯃꯁꯤꯃꯛ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ BJPꯒꯤ ꯂꯨꯆꯤꯡꯕ ꯅꯦꯗꯥꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯗ ꯊꯝꯕ
ꯇꯥꯔꯤꯐꯁꯤꯡ ꯑꯗꯨ ꯍꯟꯊꯔꯦ ꯂꯣꯏꯅꯅ ꯃꯣꯗꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ Election Commission की मायोक्ता एक्शन लौखत लोइदबा करी लेबगे हाइना ममताना फोंदोखरे West Bengal की Chief Minister Mamta Banerjee na BJP की लेंगाक लेतबा स्टेट चिंगदा Electoral Roll की Special Intensive Revision SIR पांगथोकलिबा करीगिनो लोइनना मदुगी मरी लेनबा मियोय कया सीकिबा असिगी मथक्ता Election Commission एक्शन लौखतफम थोकतब्रा हाइना चाउना वहंग हंख्रे Mikhal Pangthokadariba West Bengal, Tamil Nadu amasung Kerala da SIR gi thavak asi yamna akanba mawongda chathe adubu Assam da di pangthokte haina phongdokladuna Election Commission asi BJP gi kadar ama oina thabak thoram tawi haina maral siki Election Commission gi Respect pami disrespect na haina ngasi New Delhi da leiva Banga Babanda SIR na sokalaba imung manunggi miyoy kayaga loinana punna pangthokiba paugi mifam amada Mamta Banerjee na phongdokre Mak na makataraduna Chief Election Commissioner Gyanesh Kumar na mangonda ngarang unaduna wari sabada Thawoi wawoi dabagi fibam ulakkibani kumza listing aniga kunmari da Election Commission gi maikaidagi West Bengal da pirakadaba senfam kaya karigidamak phajanduna thamlibano haiba wahang phauba hangke SIR gi mari lainaba thabak thoram singda asi ana yauraba imung manung sing adugi mamangda Election Commission gi mayokta nakoina FIR panba pamdabra haina hangkiba pami haina apunba kholau laurakhi Supreme Court na Election Commission na SIR pangthokpagi mayokta petition ama file tawraba matung Delhi da Mamta Banerjee yorakhibani SIR na West Bengal da voter crore 1.40 gi maming manade haina makoibu hearing chathaduna mingsing adu achumbani haina unanaba anoba pressure amasu piribani SIR gi thavak asi matik chana BLO singbu training fee dana hatu chathakiba maramna pressure leibadagi suicide tawraga siba BLO fawba yaurabani loinana SIR na maming lauthokhi gadra haina pakhatpadagi siba fawba yaukhrabani hairi Mikhal Maipaakle haiduna penthokduna leiba matam natti haina Modina NDA gi MP singda phongdokre Prime Minister Narendra Modi na ngasi National Democratic Alliance NDA gi luchingba singda makoina Mikhal Maipaakle haiduna penthokduna leiba matam natti makata na hotnaba lebloidabani haina phongdokre ngasi NDA Parliamentary Party gi mifam ama pangthokpada wafam sing asi Modi na phongdokhibani haina Parliamentary Affairs Minister Kiran Rijiju na media da briefing amada phongdokhe Prime Minister Modi na NDA mihut singna Mikhal Singh da chauna mai paklakpa asi miyamga yamna naknaba amadi mating piba ngamba policy kaya amalengak asina semlakpadagini haikhe BJP gi President oina nauna khallaba Nitin Nabinbu ngasi NDA Parliamentary Party meeting aduda formal oina taramna okhe meeting aduda leiba kunma panda mai pakna threat ki oiba mari kaya ama thamba ngamkiba NDA gi luchingba sing adusu akhanaba thagatwa phongdoke madugi manungda khwaidagi inau noba oiriba adu India amasung USA gi bilateral oiba yanaba aduni maduna maram oiduna USA India gi pothok singda hana reciprocal tariff oina chada kunmanga thamlamba adu tarani panda hantarakpani haiki India na leivak Kuntramapan ga threat ki deal inabab ngamkiba asi yamna puwari oiba khongthang amani leivak asida afaba wakalol kaya ama asigumo khongthang sing asina khalhanba ngamle haina rijijuna makha tana phungdokhe India amasung USA amadi India amadi Europe ke trade deal yanaba purakpa asi Prime Minister Modi gi achoba credit amani haina su media briefing aduda Parliamentary Minister Rijijuna makha tana phungdokhe Trade deal asina India da leiriba small scale gi thakta thabak tauba business kayabu kanaba piragani haiki mangna makha taraduna Lok Sabha amasung Rajya Sabha da leiriba NDA gi members singda parliamentary amadi welfare gi oiba thabak thoram sing adu makha tana mapung phaba mongda pangthoknanaba guidelines sing so Prime Minister gi maikai dagi khangan ki hairi
Modina makata na fongdokkibada warol amada NDA mikhal ama mai paklabadi makata na matang mai paklakpa ase lengak asiki afaba thabak ni afaba thabak Taudana mikhal mai pakpa yaba natti haina su thamki Shiva Sena Janata S TDP JDU LJPR amasung atopa party singsu saruk yaki International News ta USA amasung Iran na nuclear ki matangda wari sanaba horagani apaba wari oiba pami haina Iran na fongdokre. USA gi akanaba envoy oriba Steve Witkoff na lagliba irai numita Iran gi Foreign Minister Abbas Arachi ga wari sanaduna nuclear ki matangda Chayol kaya nakal anigi marakta ungkhat aduna lairakpa adu yasinaba puraknaba honagadauri. Marak asida Iran gi President Pezeshkian fongdokkibada yanaba purakpa matamda Iran leibak adugi oiba matik chaba amadi manaba mongda yanaba pami haiki. Leibak anigi marakta nuclear deal gi wari sanaba amuk haugadoriba asi USA gi President Donald Trump na Iran da military strike chathagani haina warning pibada natana trade ki oiba hiram da su yauribani madugi paukhumda Iran na karigumba USA na makoida landaba horaklabadi business ki oiba mawongda achauba lan ama olakpa yai haina akanba warning thamlaki Irai numita wari sanagadoriba adu Turkey da leivak anigi makok thongba official singa unaduna haugadoribani maduda yumbu oigadoriba Turkey da natana Egypt, Qatar amasung Oman gi maikaidagi mateng pangba yaugadori haina official source amagi maikaidagi fongdoragli. Ngarang Donald Trump ki maikaidagi makata na pikhiba warning amada karigumba handaki wari sanaba asi mapung pharaktrabadi Iran da fauba thabak kaya ama oihelakpa yai haina fongdoki hauzik makoiga wari sanari Karigumba wari sanaba asi yasinaba purakpa ngamlabadi yamna afaba phibam ama laglagani haina mahaki official aduda yauki. Karigumba yanaba purakpa ngamdrabadi fattaba thabak kaya amaromda Iranda oirakpa yai haina White House da paumi singa unaba amada Trumpna fongdoki. Marak asida Trump ki maikaidagi Iran ga sanagadoriba wari sing adugi makataba akupadi paumi sing aduda fongdokide amaromda Iran gi Supreme National Security Council ga yamna nakna official sing na fongdorakpagi matung ina handak leibak aduda miramna agency gi matengna miyambu thugaiduna Iran gi hanagi leiriba phipam adu mache tananaba honaraki haiba adu khangladuna makataba sem sabagi USA na khongpam handorakpagi mawongda nuclear gi oiba wari sanaba adu amuk hausi haibagi ayaba pirakpani. Leivak adugi President oiriba Masoud Pezeshkian wari sanaba aduda Iran leivak sokhandana makoigisu kannaba adugi USA gi apunba mawongda afaba puraknaba wari ama loishinbagi apamba fongdorakli. Cruise ki matam loikibidagi Russia gi maikaidagi Ukraine da makata na air strike chatarakre. USA na mateng pangduna Ukraine amasung Russia gi marakta yamna formal oiba mawong natabada ceasefire gi kanglon ama chatnakiba adu ngarang numidang loikibidagi Russia gi maikaidagi drone amasung missile attack chataba haure haina Ukraine gi konung Kiev City gi military administration gi makok oiriba Taimur Taichena social media da fongdorakli. Ngarang ningthamthagi ayingba matam aduda Russia na amuk hanna strike chatharakibani mafam adugi military chief oiriba Ole Sinehubona confirm torakpadagi matung ina Russia gi force singna Kharkiv ki mafam kayada strike chathaduna miyoi ani sokhan ki hairi Ukraine gi emergency service na makata na fongdorakpada anauba drone gi attack sing aduna yamdrabada miyoi ahum sokhan ki Russia gi attack adu maru oina Ukraine gi energy infrastructure singda target toraktuna city adubu ayingba matam aduda mai fanghandana micham kaya ama mayumda ayingbagi awaba du hena tahanbagi lalong amani haiki Russia gi strike adu Ukraine gi president Volodymyr Zelensky na leivak adugi energy infrastructure singda attack chathabada
ꯅꯠꯇꯅ ꯔꯦꯜꯋꯦ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗꯁꯨ ꯇꯥꯔꯒꯦꯠ ꯇꯧꯔꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯐꯣꯔꯁꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯐꯥꯎꯕ ꯃꯃꯥꯡꯗ ꯂꯩꯅꯈꯤꯕ ꯀ꯭ꯔꯨꯖ ꯑꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯨ ꯏꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯑꯗꯨ ꯀꯟꯐꯥꯔꯝ ꯇꯧꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯏꯪꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ -18ꯇ ꯂꯩꯔꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕꯒꯤ ꯆꯥꯡ ꯑꯗꯨ ꯍꯟꯗꯛ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕꯗ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭री -22 ꯐꯥꯎꯕ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯔꯦꯀꯣꯔꯗꯁꯤꯡ ꯑꯁꯤ ꯈꯥꯔꯀꯤꯚ ꯔꯤꯖꯟꯗ ꯑꯌꯥꯝꯕꯅꯤ꯫ ꯏꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯑꯦꯇꯦꯛꯁꯤꯡꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯆꯥꯗ 40 ꯊꯕꯛ ꯇꯧꯍꯟꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 24ꯗ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ 5ꯁꯨꯕ ꯆꯍꯤ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯌꯨ.ꯑꯦꯁ.ꯑꯦꯅ ꯍꯧꯗꯣꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕꯒꯤ ꯃꯥꯏꯀꯩꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯆꯌꯣꯜ ꯑꯁꯤꯗ ꯌꯨ.ꯑꯦ.ꯏ.ꯒꯤ ꯑꯕꯨ ꯙꯥꯕꯤꯗ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯅꯤꯁꯨꯕ ꯔꯥꯎꯟꯗꯒꯤ ꯄꯤꯁ ꯇꯣꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯁꯤꯌꯥꯅ ꯏꯪ ꯁꯣꯛ 2022ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯝ ꯁꯔꯨꯛ ꯆꯥꯗ 10 ꯁꯔꯨꯛ ꯌꯥꯔꯗ 10 ꯂꯧꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯎ ꯂꯩꯕ ꯇꯣꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯒꯤ ꯊꯥꯎ ꯂꯩꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯀ꯭ꯔꯦꯝꯂꯤꯟꯒꯤ ꯋꯥꯉꯥꯡꯂꯣꯏ ꯗꯤꯃꯤꯇ꯭ꯔꯤ ꯄꯦꯁꯀꯣꯚꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯔꯁꯤꯌꯥꯅ ꯏꯟꯗꯤꯌꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯅꯕ ꯑꯔꯩꯕ ꯂꯝꯕꯦꯜ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯗꯤꯃꯤꯇ꯭ꯔꯤ ꯄꯦꯁꯀꯣꯚꯀꯤ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯔꯁꯤꯌꯥꯒꯤ ꯊꯥꯎ ꯂꯩꯕ ꯇꯣꯛꯂꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯌꯨ.ꯑꯦꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯊꯥꯎ ꯂꯩꯔꯒꯅꯤ ꯍꯥꯏꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀ꯭ꯔꯨꯗ ꯁꯣꯁꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯍꯥꯛꯅ ꯁꯦꯝꯖꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯃꯁꯨꯡ ꯍꯥꯟꯅ ꯊꯝꯂꯝꯕ ꯔꯦꯁꯤꯄ꯭ꯔꯣꯀꯦꯜ ꯇꯥꯔꯤꯐꯀꯤ ꯆꯥꯗ 15 ꯑꯗꯨ 19ꯗ ꯍꯟꯊꯕꯗ ꯌꯥꯅꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯥꯟꯒꯤ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯊꯥꯎ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯃꯀꯣꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯔꯠ ꯏꯁꯠ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫